Prime Minister Narendra Modi Imphal the Thokhre. Prime Minister Narendra Modi Imphal Airport tunglaba matungda Changsinbada tamna Byron tajatuna mifam pangthoklaba matung Imphal gi Kanglada Thokhre haidei. Kanglada Prime Minister Narendra Modi okpa lakpa miyamna signa kaina ngamdana tin kreshu haidei. Prime Minister Modi gi Manipur Khongset manungda MPP gi Youth Front amade Manipur Pradhan Youth Congress Committee na Khongjang Changsinbada police ka chauna Muknakhre. Manipur Ngasi Korkrom na kaukiba bant na dukan sing ayamba thonglo na ke amade lambi da gari chatpagi sang yam na hantake PM Modi lakpa yaning da phungdokuna khangabok ke maira pai bi ima sing na kholaw kya Thokhre haidei PM Modi na Changsinbada Erang na sokalaba families IDP singa Muknakhre haidei Police na Popilal Phakhre haidei adubu kadai fawba chumbano haibadu official oiba pau ngaiminase Singer Arvin amade Singer Lakshmi accident thokuna Race Hospital Pukhatkre. Manipur University ke mahire singna India ke Prime Minister Narendra Modi lakpa matamda pen dabagi kholaw kya laukuna Khongjang Changsinbada haidei.
मेरे प्यारे भाई और बहनों, नमस्कार। आज मणिपुर के विकास के लिए हजारों करोड़ रुपए के प्रोजेक्ट्स का शिलान्यास और लोकार्पण हुआ है।